मैम वो हम वक्त दा कसिंग रिक्सी की लाइव से ताम चेरी मैं आज कोई ले जाई से कोई आइगा मचा फिश करी का खोमन मंजिल लेबा आइगा मचा फिश करी ने कोई ले जाई से दो मैम कांग सु कोई रखते को कोई कांग से डेट 16 दगी ओइबने हंदक जुलाई की अदो जुलाई की 16 दगी कांग होबनिना मैम से कोई खेती चानिंग बगी इहुल अमदि दुम फारोंग गने हेना खल्ले खेती याम पाम दो मिसु कांग यरकना मरम ओइरगा दुम खेती से खितंग खितंग दुम चानिंग बने दो आइगामचा फिश करी ददी होय जे कांगी खेती फंगबा हौरे है वफम दो मैम दा थमजगे ने से खोई सिंग सिगी लाइव थाजरकपनी यामना स्पेशल ओइबा अखोई खेती ओइगदनी को खेती से मैम मखल नि थोना खाइदे अखोई से अमना लुपा यांखै पिबा को अदुगा अमना चाम पिबा अदो अदुम हाइदी क्वांटिटी खर खेनब खतनी पैकेजिंग स्टाइल खेनरकनी मागी ममन खेनबगी मतुंग इना अदो यामिंगना ऐसे आइगामचा फिश करी द मैम फंगदोइ से खोगी खेनो खत नते को खिची खत नते खोगी सरिंग थोंबा को रौ तोय थोंग अदि ग्रास काप तोय थोंग मखल मखा क्यागी हिंजांग कया अमा लै फंगी महम असिदा अदोमना चानिंगबा अदोमना खुदक चानिंग हिंजांग अमा एकता हाइबा दारे को खंगागी ओय मथल सिंग दुम फंगबा याबगी खुदोंग चाबा दुम दैगदने आइगामचा फिश करी खोमन मंजिल की ब्रांच से अखोई लाक्सरे सिना अदुगा ब्रांच से मैम अहुम सुबनी को आइगामचा फिश करी की अमना खोगी बामोन लेकाय मंगी मखोंग दा लेरे अदुगा अमना खागेमपली पंथक को खोगी अदुदा अमा खोई ब्रांच अमा लेगदोइनी ब्रांच अहुम ने ब्रांच अहुम मक्सिदा स्पेशल ओइबा खेत्री से अदुम फंगदोइनी को अदुगा मैम ngasi लाइव से अदुमना शेयर तो बिबा तारगदी आइगामचा फिश करी की माइकैदगी यामना चावबा कोई स्पेशल प्राइस है बतारे को कोई मियोय अनि खंग चरगा मियोय अनि सिदा कोई खेती स्पेशल खेती से अमम पिजगदने पेक अमम पिजगदने मैम शेयर तो बिरो कमेंट शेयर तो बिरमगा आइगामचा फिश करी दा मैम लाकपिदुना यामना हावरबा कोई खेती सिंग अमदि कोई हिंजांग मथल कया अमा महाव तंगबियु हाइना थमजगे कोई आइगामचा लेरे आइगा जोयशंकर लेरे सिदा को तमो नुंगाइरिबो कमाय तोगे नुंगाइरे हाइतारे अदो अखोई कांग यौरकपसिदा तमो कै फावगे खितंग खबियोने मैम दा कांग से मैम खेती पामदबनिना खेती जिना हमसु हापिको ममांग से यावे अदो हंदक सुम मैम जिना खेती तौरेदा तौरेद्रा हाइबदा अम हपचले खेती जे होय मैम अदो पामे मतुंगिना ममांग सु खेती जे मैम गी डिमांड हेन मनन पीबंगम गिदी ना पाव मसु ताई हाइतारे अदो हंदक सु डिमांड हेन गदब माले कइनो खेती जे कोइ साइ सुम यिंगजा मतमदा दुगि मतिक मन नुसीबा हाइतारे ने को हाइदि येंग मतमदा दुगि मतिक हावगदबा मन नुसीबा अमदि नुम फावग्रे मैम कोइ खेती जे लेरे को उत्री मैम दा को अदो मैम कमेंट दा शेयर तौरे हेना कमेंट तौबिरमगा ngasi gi aigam cha fish kari na special oiba khrechi se yoli base मैम ना पुनि थोमिन सेन थमजगे यामना अहुंग ममल दा पिरकदुरी नि क्वांटिटी अदुगी मदिक यामगनी को खिची पेक अमना मी अम खक चाबो को नबना तबा खिची पेक अमना मियोय अनि हाइतारे नि को अदुम चाबो को नबगी चांगदा आइगाम चा फिश करी दगी अदुमना खिची लोबो यागदि थमना गसे अदुगी मदिक पागा हाइतारे को अखोय खुची स्वाइन स्वाइन लेहरे थमना याम पाखरे को सिगी से अदुमना लुपा चामगी लौजगे हाइगसु यारे 50 की लौजगे हाइगसु यारे को अदुमना खेची खक लौदबिदा अतोबा से लेरिबा मथल सिंग हाइबा तारे कुंभो इन सारगा दम लोबे या कुंभो हाइबो ने दम लुपा यांखगी लोगे हाइबा चामगी लोगे दम लोबे हाइ तारे सिगी मैम से को nga mako nga maring kha kang hau ko soibum thongba loi leire soibum kang hau loi leire ko tamo amdang yengal se mayam da khoi special oiba aigam cha fish curry gi special oiba khrechi se kamai na tawge dum yengal se mayam da si leire ko khrechi se as wa khoi ka hai do mangan si se kai wa kang tak hai den da wa kang tak se bana yaw re as to malui yaw ga mu ro ka yaw ga mayam adugi madik haw ga do mali si gi si ko तो सिगी से तो किमति खावदा माले शेयर तो सम बिरो मैम कमेंट शेयर तो रे है कमेंट तो बिरम को सिले तो किमति खावदा माले मथंग तमो सिना कई ओदिनो उती ओदेबो को उती मैम उती अंगोबा को उसकोई उती ने को उसोई उती मंगन उती हाइ ताने ने को मंगन उती तो उसोई यावबा ओदेबो को अदुगी मति खावनी नंग नंग लावगा तमो खेची गा चा मतम दा अदुगी मति खावबो ओइदो माले अदुगा सिगी सिना कई ओदिनो सिना सगुला अरोबा अरोबा ओके सगुला अंगौबा हाइबा अदुने अइना करिनो सगुला अंगौबा मैम को अमदो सगुला अमुबा हाइना बनि को अदो सिगी सगुला अंगौबा हाइबनि को सिगी सि लेरे अदुगा असि तबो अखोगी पकोरा को पकोरा नि सिना पकोरा से स्वाइन लेदुनि को खिची दि मही हपना देबो खिची दि कंगना दुम हाप चानै अदुना कंगना ओइदिन तबो
ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯂꯨꯄꯥ 50ꯒꯤ ꯑꯃꯒ 100ꯒꯤ ꯑꯃꯒ ꯇꯝꯃꯦꯅ ꯍꯥꯏꯈꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯈꯦꯠꯅꯕꯅꯣ ꯂꯨꯄꯥ 100ꯒꯤꯁꯤ 50ꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯀꯌꯥꯒꯤ 100ꯒꯤꯁꯤ 50ꯁꯤꯒ ꯈꯦꯠꯅꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯣ ꯀꯦꯖꯤꯁꯦ 50ꯒꯤ ꯇꯝꯃꯒꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯏꯟꯖꯥꯡꯁꯨ ꯀꯩꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯍꯥꯞꯄꯛꯀꯗꯣꯏꯕ ꯍꯣꯏ ꯑꯗꯣ ꯏꯟꯖꯥꯡꯗ ꯎꯇꯤ ꯑꯃ ꯁꯒꯣꯜꯍꯋꯥꯏ ꯑꯃ ꯄꯀꯣꯔꯥ ꯑꯃ ꯍꯥꯞꯄꯛꯀꯗꯣꯏꯕ ꯑꯥ ꯑꯗꯣ ꯂꯨꯄꯥ 50ꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯨ ꯃꯥꯅ ꯈꯔ ꯅꯦꯝꯅꯤꯀꯣ ꯍꯣꯏ ꯑꯗꯨꯒ ꯂꯨꯄꯥ 100ꯒꯤꯁꯤꯅ ꯀ꯭ꯋꯥꯟꯇꯤꯇꯤ ꯈꯔ ꯋꯥꯡꯉꯅꯤꯀꯣ ꯂꯨꯄꯥ 100ꯒꯤꯁꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯈꯔ ꯍꯦꯟꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯟꯖꯥꯡꯗꯣ ꯇꯣꯉꯥꯟꯅ ꯄꯦꯛ ꯇꯧꯔꯛꯀꯗꯣꯏꯕ ꯑꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯄꯥ 100ꯒꯤ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯟꯖꯥꯡꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯍꯦꯟꯖꯥꯡ ꯆꯥꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯅꯤꯃꯛꯇꯤ ꯁ꯭ꯄꯦꯁꯦꯜ ꯉꯥꯛꯇꯅꯤ ꯕꯠ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯃꯗꯤ ꯃꯥꯏ ꯄꯦꯀꯦꯖꯤꯡ ꯁ꯭ꯇꯥꯏꯜꯗ ꯈꯦꯠꯅꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯇꯥꯃꯣ ꯀꯔꯝꯕ ꯍꯥꯟꯅ ꯇꯝꯁꯤꯒꯦ 50ꯒꯤ ꯍꯥꯟꯅ ꯇꯝꯁꯤꯔꯥ 100ꯒꯤ ꯍꯥꯟꯅ ꯇꯝꯁꯤꯔꯥ ꯌꯥꯏ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯣ 100ꯒꯤ ꯍꯥꯟꯅ 50ꯒꯤ ꯍꯥꯟꯅ ꯇꯝꯁꯤ 50ꯒꯤ ꯊꯝꯅꯥꯁꯤ ꯆꯥꯎꯃꯟꯗ꯭ꯔꯣ 50기대ꯗꯣ ꯈꯔ ꯄꯤꯛꯄ ꯑꯃ ꯇꯧꯁꯤ ꯈꯦꯆꯤꯅꯤ ꯄꯦꯛꯇ 50ꯒ 100ꯒ ꯆꯥꯝꯃꯅ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯗꯣ ꯄꯦꯛ ꯇꯧꯔ ꯂꯥꯛꯇꯣꯏꯕ ꯇꯣꯉꯥꯟꯅ ꯄꯦꯀꯦꯠꯇ ꯑꯗꯨꯒ 50기ꯅ ꯑꯗꯨꯝ ꯍꯩꯖꯤꯜꯂꯛꯇꯣꯏꯕ ꯃꯊꯛꯇ ꯑꯗꯨꯝ ꯑꯣꯀꯦ ꯇꯥꯃꯣ ꯇꯝꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯃꯄꯥ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯦꯆꯤ 50ꯒꯤ ꯇꯝꯖꯒꯦꯀꯣ 50ꯒꯤ ꯄꯦꯛ ꯑꯅꯤꯈꯛꯇꯪ ꯇꯝꯖꯒꯦ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯈꯦꯆꯤꯁꯦ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯈꯤꯕ ꯑꯥꯏꯇꯦꯝ ꯑꯃꯅꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯨ ꯀꯥ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯕ ꯉꯝꯗꯕꯩ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯁꯨ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯍꯟꯗꯛꯇꯤ ꯊꯣꯟꯒꯨꯝꯁꯤꯀꯣ ꯄꯤꯕ ꯉꯝꯗꯕꯩ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯥꯔꯤꯈꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯥꯏ ꯌꯥꯏ ꯁꯨꯃꯥꯏꯅ 50기ꯅꯤꯀꯣ ꯇꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ 50기ꯁꯤꯗ ꯃꯤ ꯑꯅꯤ ꯆꯥꯕ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯣꯟꯅꯗꯣꯏꯅꯦ ꯇꯥꯃꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯍꯋꯥꯏ ꯑꯉꯧꯕ ꯍꯩꯔꯦꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯦ 50기 ꯑꯣꯏꯕꯅꯤ ꯍꯩꯖꯤꯟꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯟ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯈꯦꯆꯤ ꯇꯝꯕꯤꯕ ꯃꯇꯝꯗ ꯎꯞꯂꯤꯕ ꯒ꯭ꯂꯣꯞꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯟꯒꯗꯣꯏꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯟꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯎꯞꯄ ꯒ꯭ꯂꯣꯞꯁꯤꯅ ꯍꯣꯔꯦꯟ ꯐꯥꯎ ꯎꯞꯀꯗꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯒꯗꯣꯏꯅꯤ ꯃꯥꯛꯁꯨ ꯎꯞꯄꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯇꯤꯟ ꯆꯣꯡꯕꯒ ꯍꯥꯏꯕꯗꯣ ꯆꯣꯡꯉꯔꯣꯏ ꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯥ ꯂꯥꯛꯑꯦ ꯀꯣ ꯄꯀꯧꯔꯥ ꯌꯥꯅꯤ ꯄꯀꯧꯔꯥ ꯂꯩꯔꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ 이런거지 제이 주고 방금 시갔다니. 마네. 디마니 내려버려요. 마네 제희 쭈빠 이혼만 감다보세. 시네 거기 과대기 디스마데 사이 따라가디고 아도 아돔 마네. 아돔 캐치시디 좀 시즌기 마뚱이네 sana but 아돔 짜버디 야이 나트라. 아도 좀 마타마땅이 마뚱이 좀 방락배 구동 잡아서 내려고 야이. 컵으로도 제랑 감땅 또비라가 백아니 시요미나 세두가 거의 매 양카이기 백니 거지기도 거의 염색이도. 얌얌해. 또 아돔 미애니 좀 짜보거나 너 말이 과. 나 치기세. ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣꯀꯣ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯒꯤꯐ ꯑꯋꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯥꯎ ꯌꯥꯕ ꯂꯛꯀꯤ ꯑꯣꯏꯕ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏ ꯃꯔꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯃꯤꯑꯣꯏ ꯑꯅꯤ ꯈꯟꯒꯠꯆꯔꯒ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯀꯣ ꯑꯩꯈꯣꯏ ꯈꯦꯆꯤ ꯍꯥꯏꯇꯥꯔꯦ ꯈꯦꯆꯤꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯄꯦꯛ ꯑꯅꯤꯈꯛ ꯑꯗꯨꯅ ꯄꯤꯖꯒꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯒ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯅ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯡꯁꯦ ꯃꯌꯥꯝ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯝ ꯁꯔꯦꯡꯁꯦ ꯑꯩꯈꯣꯏ ꯀꯦꯖꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯈꯪꯗꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ 150 ꯄꯤ ꯍꯥꯏꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯨꯄꯥ 150 ꯑꯣ 100ꯗ ꯂꯧꯖꯔꯣ ꯍꯥꯏꯕꯒ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯂꯩꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯀꯦꯞꯁꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯤꯡ ꯍꯥꯞꯆꯕꯅꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯐꯪꯒꯦ ꯀꯔꯤ ꯀꯔꯤ ꯑꯣꯐꯔ ꯂꯩꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝ ꯈꯪꯕꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗꯣꯏꯅꯤ ꯇꯥꯃꯣ 100ꯒꯤ ꯇꯝꯁꯦ 한번 시험기 ꯑꯣ ꯌꯥꯏ ꯌꯥꯏ 50기 ꯑꯃ ꯁꯦꯝꯗꯣꯏꯔꯥ 오케이 ꯑꯃ ꯁꯦꯝꯕꯤꯔꯣ ꯃꯌꯥꯝ 50기 ꯑꯃꯒ ꯁꯦꯝꯗꯣꯏꯅꯦꯀꯣ 50기 ꯑꯃ ꯁꯦꯝꯗꯣꯏꯔꯦ 탐나시대 로인 떼고 보라 합니까 오케이 ꯌꯨꯝꯗꯒꯤ ꯂꯩꯅ ꯃꯌꯥꯝ ꯊꯝꯅꯥꯁꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯄ ꯌꯥꯏꯀꯣ ꯊꯝꯅꯥꯁꯦ ꯉꯁꯥꯏ ꯇꯩꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯑꯗꯨꯝ ꯇꯥꯃꯣ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯨꯝꯗꯒꯤ ꯇꯩꯊꯣꯛꯑ ꯄꯨꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯦ ꯇꯩꯊꯣꯛꯇ꯭ꯔꯒꯁꯨ ꯌꯥꯔꯦ ꯀꯣ ꯐꯖꯅ ꯅꯥꯟꯅ ꯇꯩꯊꯣꯛꯑ ꯂꯥꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯅꯥꯜꯂꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯀꯩ ꯑꯃꯣꯠꯄ ꯄꯣꯛꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯗ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯦꯆꯤ ꯐ꯭ꯔꯤꯗ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯈꯦꯆꯤ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯈꯦꯆꯤꯒꯤ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 50 ꯀꯣ ꯑꯗꯨꯒ ꯂꯨꯄꯥ 100 ꯑꯅꯤ ꯊꯣꯛꯅ ꯂꯩ lupa chama sina khare hen special oire yankai ji special ni mahau kisu khenna roi ko quantity ke tang khenna gani chama siga yankai siga di sina uti mangan uti lai rest ko so yaure mangan pa na yaure nang naw na aduga sigi sina khoi pakora lai respect to biro plastic dito. Sino. Woi gina tra. Iya. Sama gi pek tawar sa. Chama pek to biro. Mayam na ngasai khora ngai se chama gi pek se kamai na la ka dori no sin ta mo na tra. Ada khoi na yengan jara gi mayam chama gi pek se kamai na tauge ha ba do khoi aigam cha fish kari khongman mangjil amade khongman mangjil lai re khagem pali panthak ko lai re du ka khoi bamon lai kai mangi makhungi khoi khechi se kamai tauge do mayam puni mina si branch ahum mak tagi dum tamo branch ahum dum khechi phangara dum kamai tauge phangni ko okay ada pung kya di phang ba ho ni khechi se ngasi budi pung hujik pudi akhoi na le kai ni han halew ko tara da phange sina tara makhai da phangni khampli na tara mathoi ung monung da phang okay hadi mathang ni ai tare yum na hana khara ngana phangani yum gi na nakpani na loi puthorok pani na atai gi na pulap loi sap pani na khara matam changba se asi packaging ni se pira plastic ate ado ois meam lupa chama gi khichi khuyam sidi ko sai lai doini ahum biro aduga sida kai tamo joy shankar na atuki matik phajana tambiri kai gi khichi se lupa chama khichi se sida khoi gi sagolo hai angoba lai re ko mai pek ta lak ka doini meam lupa chama gi lobi patara ga di dom na mai na yame ko tamo dum horen khichi ga cha de cha ka cha se abai phibam ni si di lem ho buduna yam me hai tare ko aduga sigi sidana ko uti lai re uti su dum smaina tam ga doini ko mayam akhoi gi aigam cha fish kari da mayam hygiene maintain tau da ba ya da bana maram oiraga akoina tamba matam da akhoi gi khutta plastic hadi glove open ina kitang theng bukhar patum yaw be da mo yam thorak pa matam da ya adana kitang dia tau ina si as uti khuyam se mayam uti smai le ga duni ko adugo je khoi le jai sina khongman mangjil gi akhoi JB chicken center le do mayam JB chicken center le ba se asidagi khara thobira aba matam da dum urani aiga ma cha fish kari ha ga smain thar ga le rabani aduga mathak su aiga cha fish kari yen tha bani ko mayam mai ga tham ning dang da ga di se se lak bi ba ya re khongman mangjil gi thong do yodi kan oi de ba asom dagi akhoi kung borum dai haigat pirak ko iba tara ga di thong do hendora aga oi ga doi ni ko khoi Mr Blue le re ada Mr Blue si khidang he hendorok ba ga oi doi ni som la kan chingja mai rom dagi lak bi boi tara ga di JB chicken center se asidagi khidang thodara aga tum lai ani khoi sida da mayam lak bi ro mai sida mo sida chamagi sina samagi pakora na ani yaw re adagi uti yaw re yam yami adagi sagulo ai aduga keno ne iromba di hapte ba ko kai gi haptino sagat panina yom da pura complain am la eba okay ID customer sing na dum yum da smaina yum pu gi do ne so kitang lam chalu da ga di kum le ram bagi dong cha ba do dum lai bani na yom jan ba ju ya de tu na bungal le dra ado customer gi demand he la ko ta ga di hapa ga dra sinai khadani adu yeng tare happy wa har de hap tare hoi Umaju happy hai ta ga dum hapa ga doi ni ko masagi oina soibum ni roma ki ka budi dukan gi oina di wole ba edition da maroi kari kras sagem pomba adu makhan me am le oh okay sina mu to ana pesa pu tho lai ja ta hoi ngasai sida yaw ra roi ba ko ngasai o si om jala ge ko du de oh
ꯂꯧꯈꯤꯗꯣꯔꯦ ꯇꯥꯃꯣ ꯄꯨꯈ꯭ꯔꯒꯦ 100ꯒꯤ ꯄꯦꯛꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯣꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯍꯥꯡꯉꯣ ꯁꯤ ꯂꯩ ꯇꯥꯃꯣ ꯁꯤ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯇꯝꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯀꯣꯔꯐꯨ ꯑꯃꯁꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯈꯦꯆꯤ ꯂꯣꯏꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯦꯆꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯦꯆꯤ ꯂꯥꯛꯈꯤꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯀꯣ ꯈꯦꯆꯤꯁꯦ ꯇꯥꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯦꯆꯤ ꯀꯌꯥꯃꯨꯛ ꯍꯧꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁꯤ ꯑꯍꯥꯟꯕ ꯍꯧꯕꯅꯤꯅ ꯀꯣꯔꯐꯨ ꯑꯅꯤꯗꯤ ꯍꯦꯟꯅ ꯇꯧꯗꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯤꯗ ꯀꯣꯔꯐꯨ ꯇꯪꯈꯥꯏ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯂꯥꯛꯏꯁꯦ ꯉꯁꯤ ꯀꯣꯔꯐꯨ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯁꯣꯝ ꯈꯥꯒꯦꯝꯕꯗꯤꯗ ꯀꯣꯔꯐꯨ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯌꯨꯝꯗ ꯀꯣꯔꯐꯨ 1.5ꯃꯨꯛ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯌꯨꯝꯗ ꯑꯃ ꯌꯨꯝꯗ ꯀꯣꯔꯐꯨ ꯑꯃꯒꯤ ꯆꯥꯡ ꯂꯩꯍꯧꯔꯤ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯦꯆꯤꯁꯤꯗꯤ ꯌꯥꯝ ꯃꯍꯥꯎ ꯂꯩꯒꯗꯕ ꯈꯦꯆꯤꯁꯤꯅ ꯉꯟꯅ ꯂꯥꯛꯄꯤꯔꯒ ꯈꯦꯆꯤꯁꯦ ꯂꯧꯕꯤꯍꯧꯕ ꯌꯥꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯈꯦꯆꯤꯁꯦ ꯂꯣꯏꯈꯤꯕ ꯈꯪꯍꯧꯔꯣꯏ ꯍꯌꯦꯡꯕꯨꯗꯤ ꯌꯥꯝꯅ ꯇꯧꯅꯤ ꯉꯁꯤꯅ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟ ꯍꯦꯟꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯒꯗꯣꯏꯅꯤ ꯑꯗꯣ ꯉꯁꯤ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟ ꯍꯦꯟꯅ ꯇꯧꯕꯤꯔꯣ ꯈꯦꯆꯤ ꯌꯥꯝꯗ꯭ꯔꯦ ꯀꯣ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯧꯊꯣꯛꯄ ꯆꯪꯉꯨꯕ ꯌꯥꯏ ꯇꯥꯃꯣ ꯁꯤꯁꯤꯗꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯇꯥꯃꯣ ꯍꯣꯝ ꯗꯦꯂꯤꯚꯔꯤꯗꯤ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯦꯆꯤꯁꯦ ꯌꯨꯝꯗ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯁꯥꯔꯚꯤꯁꯇꯤ ꯂꯩꯔꯔꯣꯏ ꯈꯦꯆꯤꯗꯗꯤ ꯂꯩꯔꯣꯏ ꯍꯤꯟꯖꯥꯡꯗꯗꯤ ꯂꯩꯒꯗ꯭ꯔꯥ ꯏꯟꯖꯥꯡꯗꯗꯤ ꯂꯩꯅꯤ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯈꯦꯆꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯂꯩ ꯇꯥꯃꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯑꯝꯇꯪ ꯃꯅꯨꯡ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯄꯨꯈꯠꯄꯤꯔꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯝꯅ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯊꯝꯖꯒꯦ ꯇꯥꯃꯣ ꯊꯥꯡꯒꯠꯍꯧꯔꯣ ꯊꯥꯡꯒꯠꯄꯤꯔꯣ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯔꯧ ꯑꯇꯣꯏꯕ ꯔꯧ ꯑꯇꯣꯏꯕ ꯑꯁ ꯇꯣ ꯃꯌꯥꯝ ꯌꯥꯝ ꯅꯪ ꯂꯥꯎꯔꯒ ꯀꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯍꯥꯎꯒꯗꯣꯏꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯔꯧ ꯑꯇꯣꯏꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯍꯣꯡꯉꯤꯉꯩꯗꯗꯤ ꯂꯨꯄꯥ 50 ꯇꯝꯃꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 50 ꯇꯝꯗ꯭रे 80ꯗꯩ ꯍꯧꯋꯦꯕꯀꯣ 80ꯗꯩ ꯍꯧꯋꯦꯕꯀꯣ ꯑꯣꯀꯦ ꯄꯋꯥꯗ ꯂꯨꯄꯥ 150 ꯑꯣꯜꯂꯒ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯀꯦꯖꯤ ꯃꯈꯥꯏꯗ 100 ꯀꯦꯖꯤꯗ 700 ꯍꯣꯏ ꯑꯗꯣ ꯁꯤ ꯀꯩꯅꯣꯒꯤ ꯂꯨꯄꯥ 80 ꯁꯤꯅꯀꯣ ꯃꯤ ꯑꯃꯒꯤ ꯀꯦꯄꯥꯁꯤꯇꯤ ꯆꯞ ꯆꯥꯔꯦ ꯃꯤ ꯑꯃ ꯆꯥꯕꯒꯤꯗꯤ ꯆꯞ ꯆꯥꯔꯦꯕꯀꯣ ꯄꯤꯁꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯗꯨꯝ ꯄꯤꯁꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯀꯦꯖꯤ ꯑꯃꯅꯅꯦ ꯀꯦꯖꯤ ꯑꯃꯅ ꯃꯤ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯅꯕꯒꯤ ꯄꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯖꯤ ꯑꯃꯅ ꯃꯤ 6-8 ꯄꯥ ꯌꯥꯔꯦ ꯀꯦꯖꯤ ꯑꯃꯅ ꯃꯤ 6-8 ꯄꯥꯏ ꯑꯗꯨꯗꯤ ꯀꯦꯖꯤ ꯇꯥꯃꯣ ꯑꯍꯨꯝꯅ ꯃꯤ 10 ꯌꯥꯏ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯔꯦ ꯑꯗꯣ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯔꯧ ꯆꯥꯇ꯭ꯔꯨꯛ ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯒꯤ ꯍꯦꯛ ꯏꯟꯖꯥꯡ ꯂꯧꯋꯦꯕꯀꯣ ꯑꯗ ꯀꯦꯖꯤ 3 ꯄꯤꯕꯗꯅꯦ ꯀꯣꯟꯅꯩ ꯃꯣꯏꯅ ꯂꯦꯝꯄꯥꯅ ꯀꯣꯟꯅꯩꯌꯦꯕ ꯍꯦꯟꯅ ꯄꯨꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯂꯦꯝꯃꯦ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯅ ꯇꯥꯃꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯦꯖꯤ 3ꯃꯨꯛꯀ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯤ 10 ꯑꯗꯨꯝ 12-13 ꯑꯗꯨꯝ ꯆꯥꯕ ꯌꯥꯒꯗꯣꯏꯅꯦꯕ ꯂꯦꯝꯄꯥꯅ ꯅꯠꯇ꯭ꯔꯥ ꯀꯦꯄꯥꯁꯤꯇꯤꯗꯤ ꯑꯍꯨꯝꯅ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯦꯖꯤ ꯃꯈꯥꯏꯒꯨꯝꯕ ꯍꯦꯜꯂꯒ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯟꯕꯤꯕ ꯌꯥꯏꯀꯣ ꯂꯨꯄꯥ 7 ꯈꯛꯇꯅꯦ ꯃꯌꯥꯝ ꯔꯧ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯀꯣ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯔꯦ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯇꯨꯝ ꯊꯣꯡꯕ ꯄꯨꯈꯠꯄꯤꯔꯣ ꯃꯇꯨꯝ ꯊꯣꯡꯕꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯪꯅ ꯂꯧꯖꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯥꯏꯀꯣ ꯑꯅꯤꯃꯛ ꯌꯥꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯡꯈꯠꯅꯈ꯭ꯔꯦꯀꯣ 300-3 ꯇꯧꯕ 300 ꯇꯧꯕ꯭ꯔꯥ ꯑꯩꯗꯤ 300 ꯇꯧꯔꯤꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯌꯦꯡꯉꯒꯀꯣ ꯑꯗꯨꯝ ꯇꯧꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯇꯧꯗꯣꯏꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯦꯟꯒꯠꯈꯤꯔꯣꯏ ꯑꯣꯀꯦ ꯉꯥꯅ ꯃꯃꯜ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔꯒꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯤ ꯌꯥꯔꯤ ꯅꯠꯇ꯭ꯔꯥ ꯂꯩꯒꯦꯒꯅ 30 50 ꯂꯩꯒꯦ 2 103 ꯍꯣꯏ ꯁꯤꯅ ꯃꯍꯤ ꯌꯥꯎꯕ ꯂꯩꯔꯦ ꯀꯣ ꯃꯍꯤ ꯌꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯃꯍꯤ ꯌꯥꯎꯗꯕꯅ ꯄꯨꯈꯠꯄꯤꯌꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯀꯪꯕ ꯀꯣ ꯃꯍꯤ ꯌꯥꯎꯗꯕ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯆꯥꯖꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯣ ꯑꯗꯨꯝ ꯌꯥꯔꯦ ꯊꯨꯝꯒ ꯇꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯀꯪꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯖꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯀꯣ 100ꯒꯤ 4 ꯑꯗꯨꯒ 50ꯒꯤ 2 ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯇꯥꯃꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯉꯥ ꯃꯀꯣꯛ ꯁꯤꯅ ꯉꯥ ꯃꯀꯣꯛ ꯃꯌꯥꯝ ꯉꯥ ꯃꯀꯣꯛ ꯂꯩꯔꯦꯀꯣ ꯁꯤꯗ ꯁꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯀꯣ ꯑꯗꯣ ꯃꯅꯨꯡꯁꯦ ꯂꯣꯏ ꯃꯨꯜꯂꯕꯅꯦ ꯂꯣꯏ ꯆꯥ ꯌꯥꯔꯦ ꯁꯔꯨꯕꯨꯛ ꯁꯥ ꯌꯥꯔꯦꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯄꯥ 50 ꯂꯨꯄꯥ 50 ꯑꯩꯈꯣꯏ ꯉꯥ ꯃꯀꯣꯛ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯣ ꯉꯥꯃꯣꯛꯁꯦ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯇꯥꯃꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯔꯧ ꯃꯀꯣꯛ ꯑꯣꯏꯗꯣꯏꯔꯥ ꯌꯥꯏ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩ ꯀꯣ ꯁꯤꯅ ꯏꯔꯣꯝꯕꯅꯦꯀꯣ ꯂꯣꯏꯁꯜꯂꯛꯑꯦ ꯑꯃꯨꯛ ꯂꯧꯕ ꯆꯪꯗ ꯌꯥꯔꯣꯏ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯂꯨꯄꯥ 30ꯒꯤꯁꯨ ꯇꯝꯃꯤ 50ꯒꯤꯁꯨ ꯇꯝꯃꯤꯀꯣ ꯑꯗꯨ ꯀꯦꯖꯤ ꯃꯈꯥꯏꯗ 150 ꯂꯩ ꯃꯣꯏꯗꯤ ꯀꯦꯖꯤ ꯑꯃꯅ ꯃꯤ 34-5 ꯄꯥ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯦꯖꯤ ꯑꯃ ꯌꯥꯝ ꯊꯤ ꯂꯦꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯗꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤꯁꯤꯅ ꯀꯩꯅꯣ ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯑꯣꯏꯗꯣꯏꯔꯥ ꯁꯣꯏꯕꯨꯝꯒ ꯃꯔꯨꯝꯒ ꯊꯣꯡꯕ ꯑꯣꯏꯗꯣꯏꯔꯥ ꯁꯣꯏꯕꯨꯝꯅꯦ ꯃꯔꯨꯝꯅꯦ ꯉꯥꯅꯦ
ꯑꯣ ꯁꯣꯏꯕꯨꯝꯅꯦ ꯑꯩꯈꯣꯏ ꯑꯣ ꯉꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯉꯥꯁꯨ ꯉꯥꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯍꯥꯞꯄꯦ ꯉꯥꯅꯦ ꯁꯣꯏꯕꯨꯝꯅꯦ ꯃꯔꯨꯝꯅꯦ ꯍꯥꯎꯅꯤꯌꯦ ꯊꯣꯡꯕ. ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 50ꯒꯤ ꯇꯝꯃꯤ 30ꯒꯤ ꯇꯝꯃꯤ ꯁꯤ ꯀꯦꯖꯤ ꯃꯈꯥꯏꯗ 150 ꯂꯩ ꯀꯦꯖꯤ ꯑꯃꯅ ꯁꯤꯁꯨ ꯃꯤ 14 ꯃꯉꯥ ꯄꯥ ꯌꯥꯔꯦ ꯑꯣꯀꯦ ꯍꯥꯏꯕꯗꯤ 14 ꯌꯥꯝ ꯃꯉꯥ. ꯆꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯇꯤꯛ ꯂꯥꯎ ꯍꯥꯞꯄꯅꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦ ꯌꯥꯝ Side ꯂꯦꯝ ꯄꯥꯅ dish ꯀꯣꯟꯅꯔꯅꯤ ꯅꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ. ꯃꯦꯟ ꯑꯣꯏꯕ ꯗꯤꯁꯇꯦꯟꯁ ꯍꯥꯏꯗꯤ ꯔꯧꯗꯣ ꯂꯩꯈ꯭ꯔꯦ ꯀꯣ ꯑꯇꯥꯎꯕ ꯊꯣꯡꯕꯒꯨꯝꯕ ꯑꯥ ꯂꯩꯔꯦ ꯌꯥꯔꯦ ꯇꯥꯃꯣ ꯁꯤꯒꯨꯝꯕꯁꯤꯅ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯩꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯗꯨꯅ ꯏꯔꯣꯝꯕꯒꯨꯝꯕ ꯃꯔꯨꯝ ꯊꯣꯡꯕꯒꯨꯝꯕꯁꯤꯅ ꯀꯦꯖꯤꯗ ꯆꯍꯨꯝ ꯂꯩꯕ ꯆꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯁꯤ ꯁꯔꯦꯡꯅꯦ ꯂꯣꯏꯁꯜꯂꯛꯑꯦ ꯁꯔꯦꯡ ꯑꯃꯨꯛ ꯂꯧ ꯆꯠꯇ ꯌꯥꯔꯣꯏ ꯁꯔꯦꯡꯅꯦꯕꯀꯣ ꯑꯥ ꯁꯔꯦꯡꯁꯨ ꯂꯨꯄꯥ 100ꯗꯩ ꯍꯧꯋꯦꯕꯀꯣ ꯂꯨꯄꯥ ꯃꯃꯜ 100 ꯈꯔ ꯋꯥꯡꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯄꯋꯥꯗ 200 ꯄꯤ ꯀꯦꯖꯤꯗ ꯂꯨꯄꯥ 1,900 ꯀꯦꯖꯤ ꯂꯨꯄꯥ 1,900 ꯀꯦꯖꯤ ꯃꯈꯥꯏꯗ ꯂꯨꯄꯥ 100 ꯍꯥꯎꯔꯅꯤ ꯃꯊꯥꯒ ꯌꯥꯎꯋꯦ ꯀꯣ ꯃꯌꯥꯝ ꯃꯊꯥꯒꯁꯤ ꯌꯥꯎꯋꯦ ꯇꯥꯃꯣ ꯁꯤꯗ ꯃꯊꯥ ꯐꯖꯕ ꯑꯃ ꯌꯥꯎꯔꯦ ꯇꯣ ꯁꯤꯗ ꯑꯗꯨꯗꯒ ꯌꯥꯎꯔꯦ ꯇꯣ ꯃꯊꯥ ꯃꯌꯥꯝ ꯃꯊꯥꯁꯦ ꯑꯃꯨꯛꯀꯣ ꯁꯔꯦꯡ ꯆꯥꯎꯕꯩꯅꯦ ꯁꯔꯦꯡ ꯆꯥꯎꯕ ꯃꯊꯥ ꯐꯖꯕ ꯌꯥꯎꯔꯦꯁꯦ ꯌꯥꯔꯦ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅ ꯉꯥꯍꯩꯅꯦꯕ ꯉꯥꯍꯩ ꯑꯣꯏꯗꯣꯏꯕ ꯑꯣ ꯉꯥꯍꯩꯅꯦ ꯉꯥꯍꯩꯁꯤꯁꯨ ꯇꯥꯡꯈꯠꯈ꯭ꯔꯦ ꯔꯧꯗꯩ ꯃꯥꯅ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦ ꯉꯥꯍꯩꯅ ꯑꯩꯈꯣꯏ ꯂꯨꯄꯥ ꯀꯌꯥꯒꯤ ꯇꯧ ꯂꯨꯄꯥ 80ꯗꯒꯤ ꯀꯌꯥꯗꯒꯤ ꯍꯧꯔꯦ ꯁꯤꯁꯨ ꯂꯨꯄꯥ 80ꯗꯒꯤ ꯄꯋꯥꯗ 150 ꯄꯤꯀꯣ ꯄꯋꯥ 150 ꯑꯣꯏꯗꯣꯏꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯀꯦꯖꯤꯗ ꯂꯩꯔꯦ ꯂꯨꯄꯥ 400 ꯄꯤꯀꯣ ꯁꯤꯁꯨ ꯔꯧꯗꯩꯗꯤ ꯃꯥꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯑꯗꯣ ꯔꯧꯒ ꯃꯃꯜ ꯃꯥꯟꯅꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯣꯏ ꯑꯍꯤꯡꯕꯗ ꯑꯗꯨꯝ ꯂꯨꯄꯥ 200 ꯌꯧꯗꯧꯔꯝꯃꯅꯤꯌꯦ ꯀꯣ 200 ꯌꯧꯗꯣ ꯅꯠꯇꯦ 150 150 ꯌꯧꯔꯕ ꯍꯩꯃꯥ ꯍꯥꯟꯅ 150 ꯈꯛ ꯄꯤꯔꯝꯃꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ 200 ꯌꯧꯔꯝꯗꯥꯏꯗ ꯆꯥꯍꯧꯋꯦꯕ ꯍꯟꯗꯛꯀꯤꯗ 150 ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯒꯦꯝ ꯄꯣꯝꯕ ꯂꯩꯔꯦ ꯆꯒꯦꯝ ꯄꯣꯝꯕ ꯂꯩꯔꯦ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯐꯪꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯐꯪꯕ ꯍꯤꯟꯖꯥꯡꯒꯗꯤ ꯀꯩ ꯅꯨꯡꯇꯤꯒꯤꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯃꯔꯣꯏꯒꯨꯝꯕ ꯈꯦꯔꯒꯨꯝꯕ ꯁꯅꯥꯒꯨꯝꯕꯁꯦ ꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯒ ꯅꯣꯡꯃꯥꯏꯖꯤꯡꯒ ꯇꯧꯋꯦꯕꯀꯣ ꯑꯣꯀꯦ ꯑꯗꯒꯤ ꯁꯤꯅ ꯉꯥꯒꯤ ꯆꯤꯂꯤ ꯐꯤꯁ ꯆꯤꯂꯤ ꯀꯣ ꯑꯣꯀꯦ ꯐꯤꯁ ꯆꯤꯂꯤ ꯑꯩꯈꯣꯏꯒꯤ ꯉꯥꯅꯦ ꯒꯥꯖꯔ ꯑꯗꯩ ꯀꯦꯞꯁꯤꯀꯝ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯈꯜ ꯃꯈꯜ ꯇꯧꯕ ꯍꯥꯎꯅꯤ ꯃꯅꯝꯁꯦ ꯀꯣ ꯑꯗꯨꯝ ꯁꯤꯁꯨ 50ꯒꯤ ꯑꯗꯨꯝ ꯇꯝꯃꯤꯀꯣ ꯂꯨꯄꯥ 50ꯒꯤ ꯃꯥꯅ ꯑꯃꯨꯛ ꯀꯦꯖꯤꯗ 400 ꯄꯤ ꯀꯦꯖꯤ ꯃꯈꯥꯏꯗ 100 ꯄꯤꯀꯣ ꯃꯥꯗꯤ ꯌꯥꯝ ꯌꯥꯈ꯭ꯔꯦ ꯈꯤꯇꯪ ꯆꯥꯗꯧꯅꯤꯅ ꯍꯣꯏ ꯑꯗꯨꯝ ꯁꯤꯗꯤ ꯄꯤꯁ ꯑꯃꯅꯤ ꯍꯥꯞꯄꯗ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯀꯣ ꯁꯤꯁꯨ ꯌꯥꯏꯌꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯎꯇꯤ ꯊꯣꯡꯕ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯁꯤꯅ ꯎꯇꯤ ꯑꯁꯪꯕꯀꯣ ꯑꯩ ꯁꯪꯉꯦ ꯁꯤꯁꯨ 80ꯒꯤ ꯀꯔꯤ 50ꯒꯤ 30ꯒꯤ ꯂꯣꯏ ꯇꯝꯃꯤꯀꯣ ꯑꯣꯀꯦ ꯇꯥꯃꯣ ꯀꯦꯖꯤ ꯑꯃ ꯂꯧꯖꯩ ꯍꯥꯏꯔ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯔꯥ ꯀꯦꯖꯤꯗ ꯂꯨꯄꯥ 100ꯅꯤꯀꯣ ꯀꯦꯖꯤ ꯑꯃꯅ ꯁꯤꯁꯨ ꯃꯤ 15 ꯀꯩꯀꯥ ꯂꯣꯏ ꯄꯥ ꯌꯥꯔꯦ ꯁꯥꯏꯠ ꯗꯤꯁꯅꯤꯅꯀꯣ ꯁꯥꯏꯠ ꯗꯤꯁ ꯃꯤ 35 ꯑꯃ ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯌꯥꯔꯦ ꯀꯦꯖꯤ ꯑꯃꯅ ꯁꯤꯒꯤꯁꯤꯅꯀꯣ ꯀꯦꯖꯤ ꯑꯅꯤ ꯂꯧꯕꯗ ꯃꯤ 30ꯒꯤ ꯌꯥꯏꯑꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯇꯥꯃꯣ ꯃꯔꯣꯏ ꯊꯣꯡꯕ ꯃꯔꯣꯏ ꯁꯤꯒꯨꯝꯕꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒ ꯊꯔꯁꯗꯦꯒꯗ ꯍꯥꯞꯄꯦꯕꯀꯣ ꯑꯣ ꯁꯟꯗꯦꯒ ꯊꯔꯁꯗꯦꯒꯗ ꯃꯔꯣꯏꯁꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞ ꯉꯝꯗꯕ ꯀꯩꯒꯤꯅꯣꯗ ꯃꯥꯏ ꯃꯟꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯟꯗꯕꯁꯨ ꯌꯥꯗꯦ ꯁꯦꯡꯅ ꯅꯠꯇ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯃꯟꯅꯕ ꯃꯇꯝꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯔꯣꯏꯒꯨꯝꯕꯁꯤꯗꯤ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯕ ꯍꯣꯏ ꯎ ꯃꯣꯔꯣꯛꯁꯨ ꯐꯖꯅ ꯇꯣꯡꯉꯦ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯣꯡꯉ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯀꯦꯖꯤꯗ 100 ꯄꯤ ꯀꯦꯖꯤ ꯃꯈꯥꯏ 150 ꯄꯤ 30ꯒꯤ ꯇꯝꯃꯤ 50ꯒꯤ ꯇꯝꯃꯤꯀꯣ ꯑꯣꯀꯦ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒ ꯁꯤꯗ ꯁꯅꯥ ꯂꯩꯔꯦꯀꯣ ꯁꯅꯥ ꯂꯩꯔꯦ ꯁꯅꯥꯁꯤꯗꯤ ꯉꯥꯗꯩ ꯍꯦꯟꯅ ꯇꯥꯡꯉꯛꯑꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯨꯄꯥ 100ꯒꯤ ꯇꯝꯃꯤꯀꯣ ꯂꯨꯄꯥ 100ꯒꯤ ꯂꯨꯄꯥ 100ꯒꯤ ꯇꯝꯃꯤ ꯁꯤꯗꯀꯣ 100ꯁꯤꯅ ꯃꯤ 2ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯤ 2ꯒꯤꯀꯣ ꯃꯇꯨꯡ ꯐꯅꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯦꯀꯦꯠꯁꯤꯃ ꯊꯟꯅꯕ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯑꯣ ꯁꯅꯥꯁꯦꯀꯣ ꯑꯣꯀꯦ ꯃꯍꯤꯅ ꯅꯠꯇꯦ ꯃꯇꯣꯡꯒ ꯊꯟꯅꯕ ꯍꯥꯞꯄꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯍꯤꯁꯨ ꯌꯥꯝ ꯍꯥꯞꯄ ꯌꯥꯗꯕꯅꯤ ꯃꯍꯤ ꯀꯌꯥ ꯌꯥꯎꯔꯣꯏ ꯃꯍꯤꯁꯨ ꯌꯥꯎꯗꯦ ꯇꯣ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯁꯅꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯌꯥꯔꯦ ꯇꯥꯃꯣ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯦꯔ ꯑꯉꯧꯕ ꯁꯤꯁꯤꯅ ꯈꯦꯔꯅꯦꯕꯀꯣ ꯈꯦꯔꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯦꯔꯁꯦꯀꯣ ꯇꯥꯃꯣ ꯈꯦꯔꯤ ꯂꯨꯄꯥ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯒꯦ ꯑꯗꯨꯝ ꯄꯤꯌꯦ ꯂꯨꯄꯥ 100 ꯈꯛ ꯄꯤꯌꯦ 100 ꯈꯛ ꯑꯣꯏꯕꯀꯣ ꯑꯣꯀꯦ ꯀꯦꯖꯤ ꯃꯈꯥꯏꯗ 150 ꯂꯩꯀꯣ 50ꯒꯤ ꯀꯩꯒꯤ ꯂꯣꯏ ꯇꯝꯃꯤꯁꯤꯁꯨ ꯍꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯥꯎꯔꯅꯤꯀꯣ ꯃꯍꯥꯎ ꯌꯥꯝ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯑꯉꯧꯕ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯝꯇꯪ ꯎꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯃꯔꯤꯡꯈꯥ ꯉꯧꯕ ꯀꯣ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯗꯣ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯃꯇꯝꯅꯤ ꯃꯔꯨꯝꯁꯨ ꯈꯔ ꯌꯥꯎꯏꯀꯣ ꯃꯀꯣꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯕꯣꯟ ꯅꯨꯡ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯤ ꯁꯤꯗꯒꯤ ꯌꯥꯎꯔꯤꯁꯦ ꯍꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 50ꯒꯤ 30 ꯃꯕꯨꯛ ꯀꯌꯥ ꯌꯥꯎꯔꯦ ꯀꯦꯖꯤ ꯃꯈꯥꯏꯗ 150 ꯀꯦꯖꯤ ꯃꯈꯥꯏ 150 ꯀꯦꯖꯤꯗ 100 ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯃꯤ 35 ꯄꯥꯕ ꯌꯥꯔꯦ ꯆꯥꯛ ꯆꯥꯅꯕꯩꯗꯤꯀꯣ ꯌꯥꯏ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯦꯆꯤ ꯂꯧꯕ ꯂꯥꯛꯄꯤꯔꯦ ꯈꯦꯆꯤ 100ꯒꯤꯔꯣ 50ꯒꯤꯔꯣ 100ꯒꯤ ꯈꯦꯆꯤ 100ꯒꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯍꯧꯖꯤꯛ ꯈꯦꯆꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ
เคจิเลยเด้กว่าย้ำนะเขาก็ต้องว่าเคจิต้องเล ปัก ย เหรออ๋ออย่างนี้อ่ะนะอีช่างตรงอ่านโยมตัวนี้อ่ะ ಅದು ಸುಮ್ಮನೆ ಹಾಕಬೇಕು ನೀ ನಮ್ಗೆ ಸಿಗಿ ಲೈಫ್ ಶೇರ್ ತಗ ಶಂಬಿರಮೋ ಕಮೆಂಟ್ ಅದಮ್ ಶೇರ್ ತಗ ಹೇನ ಕಮೆಂಟ್ ತಗಿರಮೋ ರೀತಿ ಕಾಂಗ್ ಮತಮ್ ಯೋರಪನಿನ ดูเอามาใครโอโลก็ ซ่าครั้งนี้ชิมเอาเลยรถซ่ากันรักซ่ากันดิพี่ท่านเอายาวเลยนะ อันนั้นยามเอ๊ะกว่าตัวประจามากี่เซมเอาสมัยเลยเดี๋ยวนี้ เสกเขาไม่ฮิตตำน้ำเสกเขาพี่ก็ สมัยเลย อัน เดี๋ยว นี้ นี้ เอาอันนี้พี่ก็หรอปกราเดี๋ยวมาถามช่างเลยมั้งปกราอันนี้ฮักหรอโลเคชั่นเซ่บางวันละไกลบางทีมัน อันตั้งให้พี่อยู่ตามวันนั้นโลเคชั่น ไปได้นักก็ทางเงินบ้าอะไรกันดีกว่ายุ่งมานาคิดดุการเลยนะบางทีมันคงได้ कोई BSc क्लब अनल लेने ये ऑपोजिट था अदो करा को मकरना हां न खंग को कांगु अवतार कलेक्शन का न सुले ने वाई द सुदुम ले रे नि को अबाय दा हंग दुम खंग ने एग्जाम ऑफिस करी है खंग नि को होय नि अमना खागेमपली หาเกมปลีปันทัก ngana pi งานนั้นไม่ทงपंथक पन खा है खंग ना बने अदुदा एग्जाम ऑफिस करी थारम बने हां न बदी तुम फम मे हुजि कुदी थंगना थंगना बदा अनि यहुम थोले को एग्जाम खोगी nga thong बयम बसे दा आई गिदे एग्जाम ऑफिस करी ने हम चाउन थेत पनी को अदो सम खेसी दे कई दे हुजि हाई बाई के मैम जे सा मनम फंगनी ngन मदी बम ल काइन पाइ ngन नि को หอยครั้งนั้นนะเฮนะดุมลำละอาราปะตะกุมปุนิงบุกุบาตะกะสุครั้งนั้นนะขอยจานิงบ่อยบะตาระกะดี माने हेक लौने बको फ्लाइट तक कई दा पूनी नंगन तान लौ ला को युम लुम द लाए बको หอย फ्लाइट के मतम दो केंदा गिने ना หอยಅದು ಮ್ಯಾಮ್ ಲಾಕ್ ಬಿಡೋದು ತಮೋ ಅಖೋಯ್ ಖೋಮನ್ ಮಂಜಿಲ್ ಕಿಸಿನ ಅಖೋಯ್ ಬ್ರಾಂಚ್ ani suba karam han ge khagi pali na han bro kano khaimplin ani suba khomol mangjin sira ahum suba ko adu di tamo mari suba branch ka de hang do pe plan ka di lai ri bo ko tau ge ji uji se keno da la o na kan hai ri thangmai banda thangmai ban kangu na kan ko le dukan lam pi o na hai na gi bane tangai khodra ka di dukan du pira ka di thangmai banda ma hang hoi yam nuai je tamo tamo su dukan ki badi khara wa ba dukan ahang bu gum ba lai ba ta ge dum pau kho wi rak pe ai ko khoi tamo gi dam ra cha ba ne khoi ne caption da dum pau kho wi ra ga gam ja fish kari do se dukan pham ba ya dai ne ga na dum pau wi ga di yam nuai he na khale to tamo tamo ne su special oi ba khechi ju sem bi re ko customer su am lai lai ga da ba adum mayam su la ka do ma le adu tamo lo shelak ba da tamo na khoi gi viewers sing da hai ba ta re khoi kang yok shelak ba si da kari kari wa hom sing tham bi ni tang tham bi u ne o mayam gi seba da dum lai bani na ko mayam na pen da dum hai bi ro ko feedback hai ta re ko si wan i si tau si ko si smile tau si hai ba da ko aduga hujik su mayam gi demand da gi ni khesi happy se ko adu khesi si di tam ba gi matam mam sang bani na hoi khara di wa ba du mayam gi di tau de da ni tung da ba thi da bi da ko hoi adum kano tau ba hai ta re khesi jap san ba hai ta re mayam seba gi oina matam ni chang ba thi ba di na ti ba ko mayam na ba mo ni na khesi se pamna bani na iga khesi tau roi dra khesi tau roi da musing thang de hang la e ba ko hoi da ngasi dai de ha pa ho re heng de dum lag pi ro เคจีดุมเลยเวลาพี่อันนี้กว่าอายุนุ่งที่ลุงกลางก็ต้องพังอันนี้ไอ้กามจากฟิสการีดะแต่ในยามลักพี่โรไอ้กามจากฟิสการีก็คงมันมังจิลคอยเจบีจูสบาร์กี่เฮกโอปอจิตเลยวันนี้คอยไอ้กามจากฟิสการีดูก็อามันนะคอยบางวันเลยใกล้มังกีมาคงได้เลยยุ่มดันนี่กว่าอดูนะดูก็อามันนะคอยงานในพิธงทางเกมปลีปันทักก็ให้นะบุตรแม่อมนะได้เดี๋ยวมาเลยนี่ไอ้กามจากฟิสการีให้นี่ยามจองทาร์ก็เลยวันนี้แต่แม่อมลักพี่เลยก็ไอ้กามจากฟิสการีนะเขาจะรีบยามนั้นสเปเชียลเลยบ่คอยเคจีมาค่าแก่กี่ไอเทมสิ่งยาวว่าเคจีเซดุม try ตัววิโรอมุกัง try ตัวระกะอันนี้สุนัข try ตัวนิ่งกันนี่ให้ผมสิมาสู้แม่เกณฑ์ที่ตกใจร่มแก่อะดูแม่งั้นสิ่งที่ดีมาตั้งใจเราคุยกันไลฟ์ที่เห็นจากแม่สลักวิโรไอ้กำจัดฟิสการีคงมาเจด้าเลยวันนี้อะดูแม่ลักวิระกะspecial เลยว่าเคจีเซ try ตัววิโรดูว่างั้นสิ่งไลฟ์ช่วยยังวิริบะ share ตัววิริบะ viewers อันนี้ก็ขันใจระกะสิ่งที่สิ่งนั้นเขาเรียนนุ่มดัง giveaway ตกใจระกะด้วยนี่ดาวยาบะมีไว้อันนี้ด่าไอ้กำจัดฟิสการีกี่มาแค่เด็ก special เลยว่าเคจีตัวอันนี้ปีก็ด้วยนี่ตัวนั้นแม่ share ตัววิดีโอคอมเมนต์ share ตัวไปให้คอมเมนต์ตัววิดีโอมากันงั้นสิ่งที่แม่มาตั้งใจเราคุยไลฟ์เต็มที่จะเกี่ยยังวิดีโอ share ตัววิดีโอไอ้การจัดฟิสการีด้าแค่จีเลยเวลาปีก็ด้วยว่า customer สิ่งให้ไปได้เลยกว่าอามุกันทักใจดีครุ่มใจดีงั้นสิ่งที่เราสิ่งจะเกี่ยไลฟ์มาตั้งใจเรา thank you